manipur ge CSO amasung political parties singna pamdrabasu mikok thinabagi thabak paikhatpa hokre haiba paw su yauri kuigi manipur government na district administrative boundary sing lengan thamnabasu kuigi khangan kre bagi paw chim yauri ja sai matang ja jage ba mot ka mai thamining ja masi manipur da kuire 2000 akoigi na 2001 gi census tagi koi si problem la ibne ko aduna haidiba 2011 gi census 21 gi census mayam singa se 2011 gi census tagi di yam sathina keno tawkhre aduna 21 gi census tawba ngam da na hoi 2020 gi 6 yore ko sahi taruk maya delay tawra abane sahi tara tara khuding mi kok thiu se masi gi problem si masidagi issue si kaya mai lena issue ma thole bo reality si kaya na no haiba si aidi 2001 gi census tagi 2011 da lakpa kan si da yam sathina khoigi ke hetare irregularities mayam tholokpa adai khanghongdana khoigi heta mong amada khoigi midnight kenogi type ta missing hengalakpa kogalakpa mayam lakpadagi hojik leriba issue siga sumai yam aduna na hairiba area se yam serious oba issue ni han pasangi missing si katha kadra katha loidra haiba sisu yamna anouba pot ama yamna aruba pot am oigedorine bo aduna khoigi CSO sing manipur government gi kari gi political party le mayamna hairina haiba mayam sing adu hana phajana verify tawgo khoigi mi masing kayano kun masing kayano kamai tawbono kopono hana phajana voter list ki kari gi amagi check phajana tawgo tawro matung du da magi posting adu NRC nung tawdana report tawba yabana tawba kaido mayam hi tawraga vote mase khoi keno si census tawbiu census ki matung ina adu gi leibo film du gi matung ina delimitation gi kari pot mayam lakaduri ne bo adun lai mayam se hojik manipur kaktana ti census ki problem lei se all india da census ki problem lei bo ko adana masi census diversity manipur kaktang tawba yabana te all india tawgadam all india gi oina census ki problem lei bani na masi manipur gi su PR lei gi manam sida preparation ama madu tawba adu akoina pen da na amani government gi tawhum to bom dum tawrakane bo ko tawbudu da kayam peli adu once madudai tawdana ngamdana tawgidana restart tawgi taragadi madu ko citizen atena haibdi aroeba adun leriba pot mayam sing asi yamna akoi gi hosi manipur da di popular government am leibusnate miyam ke na tawba yaba pot su kana lobunate yamna serious oba issue ni maram asina leriba posing asi hektamak akoina magi preparation ama tawdabdi yadamina adum tawrakane bo government gi ko masida akoina kamaina encounter tawgodori ge haiba pot tu ne bo hosi am lura iji ko akoina kamaina haiba posi kamai encounter tawni kamai response tawni haiba posing asi masi akoi hektam aina hojik sida hairaga si tawne na haibdi yaroi adu mayam khanara kandra potu kaino habi singhel lidana ko si tawbe yaroi na ade court ki mateng lawgadra natra kamai tawgodam na final authority supreme court kari ki mayam lidana ko si mayam sing asida manipur wakat tana na basi tawna haiba mayam sing na expert mayam tana rakhini hektam tawbudi yaroi maram di issue si am luba issue ni sidagi issue si hojik leiba manipur ki crisis gi one of the yamna keno neba koi achouba responsibility amane ko hojik leiba census ki kari gi mi handle engine tawbo ko mayam sing asina maram asina manipur government gi local leiba district ki boundary sing freeze tawba movement ya handaba kolandaba haibu sing ase maside da ahan bada ina tohoning ba angkak di government na leiba kun sing asi sabsana verify taw haidare verify tawro matung da leiba mi sing asi magi population science ki matung ina sabsana hojiki leriba magi hengalaiba missing asi hengalaiba voter masing hengalai mayam sing ase analysis am pira kansida masi corrective measures am di lobum thu ena khalle ko aidi kayam na masi soiribno kamai soiribno mi hengal pai simak tu mi sei samna hakanda akoi gi state sida akoi gi lekai da mi ama hengalak pa haibase ma sahi tara gi manung da leiba mi oigadamne manam sahi tara time ko khudin kaiguma sahi tara gi mathak leiba hengal da madu hong pai bisi natural cause ne ko adu kai di hong pono du thi tamne ai khunda mi lising ahum leire sahi tara gi matung dam sangko masing thire lising ahum sangwa sure henga sangwa sure ade lising ahum sangwa suri sira khara ma sigrani khara hengalak kadone hengalak kadeba mi sing ase naturally masana ain hydrosu sahi tara gi matung manung leibam thoe sahi tara gi manung da thi ga dawni kariguma sei kuntha subum yaram taragadi
madu karai di lakon du thi ta matra adu gi kenu du pangtho or pangthok te bra adu hana madu ne ba khoi gi miyam tali ba kenu sing ase ma hairi ba miyam sing adu kitang masi ai di hatamak tawgadab di mande kari gum khara di soidana masai sida moi su government gi su people gi kenu se aspiration miyam sing ase yenga kai kenu khadi tarom do mali adu khoina kayam tarong ge gi haibu du je khoina masi open document no lebana ta mani public domain lebana ta mani na haibu ngamde adu kari gumba tauba taragadi hoigi praja singi miyangi leriba apamba aningba mayam sing ase masi ningba kaidana haitare ko mayam kenu sing je sumai taroga sigi mayam sing si yauna to honinge nei sumaina thamjege